ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯒꯤ ꯗꯁꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯅ ꯊꯣꯛꯄ, ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯕꯣꯌꯥꯏ ꯀꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯅꯔꯛꯇꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯃꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ, ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯥ ꯕꯣꯌꯥꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯂꯝꯆꯠ ꯍꯥꯏꯕ ꯑꯁꯤꯅ ꯈꯖꯤꯛ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯆꯠ ꯑꯃꯗꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯒꯤ ꯁꯛꯇꯝꯁꯨ ꯂꯦꯞꯄꯅꯤ꯫ ꯑꯐꯕ ꯏꯃꯨꯡꯗ ꯄꯣꯛꯂꯒꯅ ꯑꯐꯕ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯔꯤ, ꯐꯠꯇꯕ ꯏꯃꯨꯡꯗ ꯄꯣꯛꯂꯒꯅ ꯐꯠꯇꯕ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ, ꯃꯆꯥꯁꯤꯡꯕꯨ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯛ ꯑꯣꯏꯍꯟꯅꯤꯡꯗꯕꯅꯤ." ꯕꯣꯌꯥꯏꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯀꯩꯅꯣ ꯄꯥꯕ, ꯀꯗꯥꯏꯗꯒꯤ ꯋꯥꯐꯩ ꯃꯌꯥꯝꯅꯣ ꯉꯥꯡꯂꯤꯕꯗꯨꯅ? ꯀꯔꯤ ꯀꯥꯟꯗꯕꯗ? ꯍꯩ, ꯋꯥꯐꯩ ꯅꯠꯇꯦꯟꯍꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯁꯥꯖꯠꯄꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨꯃꯛ ꯈꯪꯕꯅꯤ꯫ ꯅꯈꯣꯏꯅ ꯋꯥꯈꯜ ꯐꯩ ꯍꯥꯏꯗꯨꯅ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯕꯅꯤ." "ꯀꯅꯥꯒꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ? ꯎꯕꯤꯅꯨ, ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯖꯗꯦꯀꯣ." "ꯍꯣꯏꯅꯦ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯩꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯂꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯄꯥꯒꯤ ꯕꯣꯌꯥꯏ, ꯏꯄꯥꯒꯤ ꯂꯤꯆꯩꯗꯣ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ." "ꯄꯥꯕꯒꯤ ꯂꯤꯆꯩ ꯃꯆꯥꯗꯨꯔꯣ ꯍꯥꯏꯁꯦ? ꯄꯥꯕꯥ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟ ꯇꯧꯔꯛꯄꯗ ꯋꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯅꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯁꯦ ꯆꯥꯎꯔꯕꯅꯦ, ꯑꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯕ. ꯃꯇꯝ ꯆꯥꯗꯅ ꯋꯥꯔꯛꯏꯅꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯒꯤꯅꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯂꯤꯕꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤꯅꯤ ꯃꯆꯥꯅ ꯃꯄꯥ ꯍꯥꯠꯂꯤ ꯀꯥꯏꯅ ꯇꯧꯅꯔꯤꯕꯁꯤ꯫ ꯄꯥꯕꯕꯨ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯄꯥꯕꯒꯤ ꯂꯤꯆꯩꯗꯨꯅ ꯀꯩꯗꯧꯅꯗꯧꯔꯤꯒꯦ? ꯍꯩ, ꯐꯅ ꯆꯥꯎꯕ ꯁꯟ ꯑꯣꯏꯔꯕꯁꯨ ꯑꯔ ꯇꯤꯇꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯖꯩꯅ ꯁꯦꯠ ꯁꯦꯠ ꯀꯟꯗꯨꯅ ꯃꯃꯥꯏ ꯆꯨꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯐꯅ ꯆꯥꯎꯒꯦꯔꯥ, ꯄꯥꯈꯪ ꯐꯥꯒꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇꯗꯤ ꯅꯈꯣꯏ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯉꯥꯡꯕ ꯐꯨꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯁꯤꯅꯤꯅꯦ꯫ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤꯀꯣ, ꯄꯥꯈꯪ ꯀꯥꯏꯗꯣ ꯐꯥꯔꯕꯅꯤꯀꯣ꯫ ꯍꯩ ꯍꯨꯔꯥꯟꯕ!" ꯕꯣꯌꯥꯏꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯈꯠꯇꯨꯅ ꯈꯨꯝꯃꯤ, "ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯥꯏꯅꯦ? ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ, ꯁꯥꯡꯂꯦ, ꯅꯄꯥ ꯑꯩꯅ ꯐꯨꯕ ꯆꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕ꯭ꯔꯥ? ꯍꯣꯏ, ꯂꯤꯆꯩ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯕꯨ ꯆꯨꯝꯂꯛꯄꯅꯤ꯫ ꯏꯄꯥꯅ ꯏꯆꯥ ꯃꯊꯟꯇꯅꯤ ꯆꯥꯎꯔꯛꯂꯦ ꯁꯥꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯀꯣꯝꯊꯣꯛꯂꯨꯕꯗ ꯅꯪꯅ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯧꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯅꯪꯒꯤ ꯂꯤꯆꯩ ꯑꯗꯨꯅ ꯐꯨꯗꯨꯅ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯥꯕꯥ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ꯫ ꯇꯨꯝꯕꯤꯔꯨꯔꯣ ꯌꯥꯔꯦ." "ꯇꯨꯝꯈꯤꯔꯣꯏ ꯑꯩꯗꯤ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯁꯪꯈꯤꯗꯧꯔꯤꯕꯅꯤ." "ꯀꯔꯤꯒꯤ?" "ꯉꯁꯤꯗꯒꯤ ꯅꯪ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯇꯤꯟꯅꯔꯤꯕ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯏꯄꯥ ꯄꯥꯝꯗꯦꯅꯦ." "ꯃꯔꯨꯞ ꯑꯃ ꯇꯤꯟꯅꯕꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯇꯤꯟꯅꯕ ꯌꯥꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ ꯑꯐꯕ ꯃꯤ ꯍꯥꯏꯔꯤꯕꯁꯤ." "ꯍꯩ, ꯄꯨꯝꯅꯃꯛꯄꯨ ꯇꯤꯟꯅꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪꯕꯨ ꯑꯁꯨꯝ ꯆꯠꯇꯨꯅ ꯂꯩꯗꯧꯔꯤꯕ꯭ꯔꯥ? ꯆꯥꯎꯔꯦ, ꯄꯥꯈꯪ ꯐꯥꯔꯦ, ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ, ꯀꯔꯝ ꯍꯥꯏꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ? ꯃꯗꯨꯒꯤ ꯁꯨꯅꯤꯡꯗꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯅꯤꯡꯉꯥꯏ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ." "ꯄꯥꯕꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯀꯔꯤ ꯈꯟꯈꯤꯒꯅꯤ? ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯅꯪꯕꯨ ꯉꯥꯡꯂꯝꯒꯗꯣꯏꯅꯤ꯫ ꯃꯤꯔꯦꯝ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯍꯥꯏꯕꯁꯤ
ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯅꯣꯡꯃꯗꯤ ꯍꯨꯔꯥꯟꯕ ꯐꯥꯗꯨꯅ ꯅꯅꯝꯃꯗꯨ ꯇꯠꯄ ꯃꯈꯩ ꯐꯨꯕꯤꯔꯛꯄ ꯁꯣꯏꯔꯣꯏ ꯅꯈꯨ ꯁꯦꯜꯂꯨ ꯅꯪ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯄꯥꯕ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯄꯥꯕꯅ ꯍꯦꯛꯇ ꯊꯥꯖꯔꯤꯕꯅꯤꯅꯦ ꯍꯣ ꯄꯥꯕ ꯅꯪꯁꯦ ꯑꯍꯜꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯕꯨ ꯄꯪꯕꯗꯤ ꯌꯥꯝꯅ ꯄꯪꯂꯤꯀꯣ ꯄꯪꯃꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯃꯤ ꯑꯇꯩꯅ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯏꯔꯥꯜ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯃꯈꯣꯏ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯄꯣꯠꯅꯤ ꯃꯈꯣꯏꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗꯒ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯨꯔꯥꯟꯕ ꯃꯤꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯏꯄꯥꯒꯤ ꯕꯣꯌꯥꯏ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯃꯔꯝ ꯂꯩꯗꯨꯅ ꯃꯤꯅ ꯉꯥꯡꯅꯕꯅꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯐꯖꯅ ꯂꯩꯕ ꯑꯣꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯇꯨꯅ ꯂꯦꯞꯀꯦꯅꯦ ꯕꯣꯌꯥꯏꯅ ꯁꯠ ꯈꯨꯝꯃꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇ꯭ꯔꯕꯁꯨ ꯎꯅꯥ ꯂꯦꯡꯕꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯦ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯔ ꯊꯔ ꯅꯤꯛꯂꯕꯗꯤ ꯄꯥꯃꯦꯜ ꯑꯗꯣ ꯁꯣꯏꯗꯅ ꯂꯦꯡꯒꯅꯤ ꯄꯥꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯦꯅꯦ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤꯇ ꯂꯩꯕ ꯑꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯁꯨ ꯊꯥꯖꯕꯤꯔꯨꯒꯅꯨ ꯏꯆꯥꯗꯤ ꯆꯥꯎꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯍꯩꯔꯦꯗꯀꯣ ꯑꯗꯨꯕꯨ ꯐꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯄꯥꯡꯒꯜꯅ ꯐꯔꯤꯉꯩꯗꯗꯤ ꯍꯦ ꯇꯣꯡꯕ ꯉꯥꯛꯇꯅꯤ ꯏ ꯈꯦꯡꯀꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯅꯪꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯕꯅꯤ ꯃꯤꯑꯣꯏꯕꯗꯤ ꯀꯣꯟꯅ ꯁꯤꯡꯕꯅꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯀꯣꯟꯅ ꯁꯤꯡꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯆꯩꯅꯥ ꯐꯪꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯍꯧꯒꯗꯕꯅꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯀꯤꯕ ꯃꯁꯛ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯄꯥ ꯑꯩꯗꯤ ꯁꯣꯜꯂꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗꯅꯤ ꯏꯆꯥꯁꯤꯡꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯃꯆꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯄ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯏꯖꯠ ꯃꯥꯡꯕ ꯃꯤꯡꯊꯣꯜ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯄ ꯏꯄꯥꯗꯤ ꯈꯛ ꯉꯝꯂꯣꯏꯀꯣ ꯍꯣ ꯂꯦꯞꯄꯤꯒꯅꯣ ꯂꯦꯞꯄꯣꯁꯨ ꯍꯥꯏꯖꯗꯦ ꯄꯥꯕꯕꯨ ꯋꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯂꯦꯡꯂꯤꯕ ꯑꯗꯨꯕꯨ ꯇꯨꯝꯕꯤꯔꯨꯔꯣ ꯃꯇꯝ ꯑꯁꯤ ꯐꯅ ꯊꯦꯡꯖꯤꯜꯂꯝꯂꯒꯅꯤ ꯍꯨꯔꯥꯟꯕ ꯍꯩꯕ ꯑꯁꯤꯡꯕ ꯅꯠꯇꯦꯀꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯤ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯜꯗꯤ ꯂꯦꯝꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕꯅꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯅ ꯑꯊꯣꯏꯕ ꯏꯔꯜꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯅꯈꯣ ꯁꯦꯟꯖꯧꯀꯣ ꯅꯪ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯕꯣꯌꯥꯏꯅ ꯂꯥꯎꯍꯧꯏ ꯀꯅꯥꯒꯤ ꯇꯔꯥ ꯀꯅꯥꯒꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯤꯕꯁꯦ ꯃꯈꯣꯏꯅ ꯃꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕꯅꯤ ꯍꯨꯔꯥꯟꯕ ꯃꯤꯕꯨ ꯐꯩ ꯍꯥꯏꯒꯗꯤ ꯂꯩꯇꯦ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯄꯥꯕꯒ ꯉꯥꯡꯅꯔꯤꯉꯩ ꯑꯁꯤꯗꯅꯦ ꯃꯇꯝ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯜꯂꯝꯂꯒꯅꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯏꯇꯥꯎꯅꯤꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯂꯂꯥꯡꯂꯛꯈꯤꯕ ꯑꯁꯤꯅꯕꯀꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯏ ꯊꯣꯡ ꯑꯗꯨꯕꯨ ꯉꯥꯁꯤꯜꯂꯝꯂꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯕꯣꯌꯥꯏꯒꯤ ꯃꯄꯥꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ ꯑꯩꯅ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯄꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯂꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯐꯅꯕ ꯈꯖꯤꯛ ꯉꯥꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯌꯦꯛꯅꯕꯅ ꯉꯥꯡꯕꯒꯨꯝ ꯈꯜꯂꯔꯤ ꯑꯩꯁꯨ ꯈꯪꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯋꯥ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯉꯥꯛꯇꯅꯤ ꯃꯁꯤꯅꯗꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯍꯦꯛꯇ ꯂꯝꯖꯤꯡꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯍꯦꯟꯅ ꯆꯤꯡꯁꯤꯟꯅꯕ ꯏꯟꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ ꯏꯆꯥꯅ ꯈꯖꯤꯛ ꯂꯝ ꯍꯦꯜꯂꯛꯄꯗ ꯐꯨꯗꯨꯅ ꯋꯥꯔꯛꯀꯗꯕꯒꯤ ꯃꯇꯝꯗ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯏꯆꯥ ꯐꯨꯕ ꯌꯥꯗꯦ ꯏꯆꯥ ꯅꯥꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯟꯅꯗꯅ ꯍꯦꯛ ꯂꯩꯊꯣꯛꯏ ꯃꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯥꯡꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯒꯤꯅꯤ ꯐꯅ ꯌꯥꯝꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯃꯄꯥꯜ ꯀꯛꯊꯣꯛꯂꯣꯏꯗꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯈꯛꯇ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯃꯁꯤꯅ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯆꯥ ꯃꯁꯨ ꯑꯃ ꯁꯦꯝꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯊꯧꯕꯥꯜꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ ꯈꯩꯗꯧꯅꯨꯡꯗ ꯌꯩꯗꯕꯅꯤ
ꯃꯆꯥꯁꯤꯡꯕꯨ ꯐꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯅꯤ ꯃꯁꯤ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯋꯥꯈꯜ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯊꯣꯞꯄꯒ ꯆꯥꯎꯇꯣꯟꯒꯅ ꯐꯝꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ ꯈꯔ ꯉꯟꯅ ꯊꯣꯛꯅꯔꯁꯤꯀꯣ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯐꯖꯅ ꯍꯥꯏꯕ ꯋꯥꯗ ꯂꯥꯏꯅ ꯍꯦꯛꯇ ꯂꯤꯊꯣꯛꯏ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯇꯧꯔꯤ ꯃꯝꯁꯤꯟꯈꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯛꯂꯤꯕ ꯑꯁꯤꯁꯨ ꯐꯅ ꯀꯨꯏꯔꯦ ꯀꯥꯡ ꯃꯔꯛ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯗ ꯑꯩꯗꯤ ꯆꯥꯛ ꯉꯟꯅ ꯆꯥꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯂꯣꯏꯅꯕ ꯇꯨꯝꯈ꯭ꯔꯦ ꯂꯥꯝꯕꯃꯨꯛ ꯂꯥꯝꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯕꯣꯌꯥꯏꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ ꯃꯇꯥꯎ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯤ ꯈꯔ ꯇꯔꯅꯦ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯁꯤꯕꯣ ꯍꯣꯏ ꯈꯣꯏ ꯄꯥꯕꯗꯣ ꯑꯩꯕꯨ ꯊꯠꯂꯒ ꯋꯥꯀꯣꯏ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯦꯛꯇ ꯆꯤꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯋꯥꯊꯤꯗꯣ ꯇꯥꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯕꯅꯤꯅ ꯌꯥꯔꯤꯁꯦ ꯊꯣꯞꯄꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯀꯗꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤꯒꯦ ꯈꯨꯟꯊꯛ ꯑꯁꯣꯝꯗꯅ ꯐꯔꯣꯏꯗ꯭ꯔꯣ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ ꯈꯨꯟꯈꯥꯗꯅꯤꯀꯣ ꯉꯁꯤꯗꯤ ꯈꯨꯟꯊꯛꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯕꯣꯌꯥꯏꯅ ꯉꯥꯏꯈꯣꯃꯨꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯠꯄꯁꯦ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯪꯂꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯅꯁꯨ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕ ꯐꯥꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯃꯤ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯃꯁꯛ ꯈꯪꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯂꯣꯏꯗ ꯁꯛ ꯈꯪꯂꯕꯗꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯍꯥꯟꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯅꯤ ꯅꯠꯇ꯭ꯔꯅꯦ ꯊꯣꯞꯄꯅ ꯑꯃꯨꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯑꯩꯈꯣꯏ ꯅꯠꯇꯕ ꯍꯨꯔꯥꯟꯕ ꯑꯇꯩꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯒꯗꯤ ꯌꯥꯔꯣꯏꯗ ꯏꯇꯥꯎ ꯀꯥꯟꯅꯗꯦꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯨꯔꯥꯟꯕꯅ ꯍꯥꯜꯂꯝꯕ ꯇꯥꯔꯦ ꯆꯠꯂꯁꯤ ꯐꯔꯦ ꯆꯠꯂꯁꯤ ꯑꯗꯣ ꯅꯃꯤꯠ ꯅꯅꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯇꯥꯏꯀꯣ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯒꯠꯇꯨꯅ ꯈꯨꯟꯊꯛꯂꯣꯝꯗ ꯆꯠꯄ ꯍꯧꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯦ ꯂꯣꯟꯅ ꯇꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯈꯪꯂꯤꯕꯅꯤ ꯀꯔꯝꯅꯗꯤ ꯈꯪꯂꯣꯏ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯇꯣꯝꯕꯗꯨ ꯇꯨꯝꯕꯗꯤ ꯌꯥꯗꯦ ꯑꯣꯏꯗ ꯑꯃꯨꯛ ꯑꯣꯟ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯁꯛꯂꯕꯁꯨ ꯃꯍꯥꯛꯅ ꯃꯊꯨꯟꯗ ꯐꯥꯎꯕ ꯍꯥꯞꯇ꯭ꯔꯤ ꯑꯍꯜ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯍꯥꯛꯅ ꯈꯛ ꯊꯧꯁꯥꯗ꯭ꯔꯤ ꯀꯔꯝ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯨꯝꯊꯣꯛꯀꯅꯤ ꯃꯍꯥꯛꯇꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯈꯜ ꯏꯪꯕ ꯍꯥꯏꯕꯗꯨꯃ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯐꯅ ꯉꯥꯡꯏ ꯐꯅ ꯁꯛꯏ ꯑꯗꯨꯕꯨ ꯁꯟꯗ ꯀꯩꯅꯣ ꯊꯤꯕ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯉꯥꯡꯂꯣꯏ ꯈꯟꯅ ꯉꯥꯡꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯂꯤꯆꯠꯇꯣ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯅꯣꯡꯃꯁꯨ ꯂꯩꯀꯥꯏꯒꯤ ꯃꯇꯥꯎ ꯑꯃꯅ ꯇꯣꯝꯕꯗ ꯍꯥꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕ ꯑꯃ ꯑꯅꯤ ꯆꯠꯂꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯥꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯍꯨꯔꯥꯟꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯨꯔꯥꯜꯂꯤꯕ ꯃꯈꯣꯏꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯇꯣꯝꯕꯁꯨ ꯈꯨꯝꯃꯤ ꯏꯇꯥꯎ ꯃꯤꯅ ꯐꯠꯂꯣꯏꯒꯤ ꯌꯥꯎꯅ ꯐꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯈꯔ ꯂꯩꯕꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯃꯤꯡꯆꯠ ꯊꯤꯍꯜꯂꯕꯅꯤ ꯍꯣꯏꯅꯦ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯅꯦ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨꯅꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯣꯝꯕꯗꯨ ꯃꯊꯃꯣꯏꯗꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯗꯨꯕꯨ ꯉꯥꯡꯁꯛꯇꯨꯅ ꯋꯥꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯆꯥꯅ ꯍꯨꯔꯥꯜꯂꯒ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤꯗ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯍꯦꯟꯅ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯕꯅꯤ ꯃꯆꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯔꯨꯒꯅꯤ ꯃꯍꯥꯛꯁꯨ ꯈꯨꯝꯃꯤ ꯍꯣꯏꯅꯦ
ꯑꯉꯥꯡ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕ ꯇꯥꯔꯕꯁꯨ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯇꯥꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯉꯥꯡꯁꯛꯄ ꯌꯥꯏ ꯍꯥꯏꯋꯥꯅꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎ ꯊꯥꯕꯗꯧꯅ ꯀꯣꯏꯊꯥ ꯊꯥꯗꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯈꯪꯗꯦ ꯍꯨꯔꯥꯟꯕ ꯃꯁꯤꯡꯅꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯕꯨ ꯀꯤꯔꯛꯂꯤ ꯇꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯈꯟꯖꯩ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡꯕꯨ ꯍꯨꯔꯥꯜꯂꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯨꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯍꯥꯏꯕꯁꯦ ꯂꯧꯅꯒꯟꯕ ꯂꯩꯅꯥ ꯑꯃꯈꯛꯅꯤ ꯇꯤꯟꯅꯔꯨꯕ ꯅꯛꯅꯔꯨꯕ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯨ ꯇꯣꯡꯗ ꯄꯛꯈ꯭ꯔꯕ ꯁꯥꯖꯠꯅꯤ ꯑꯐꯕ ꯃꯤꯒ ꯇꯤꯟꯅꯔꯕꯗꯤ ꯑꯐꯕ ꯋꯥꯈꯜ ꯀꯌꯥ ꯄꯣꯛꯂꯛꯇꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯐꯠꯇꯕ ꯃꯤꯑꯣꯏꯒ ꯇꯤꯟꯅꯔꯒꯅ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ ꯑꯩꯁꯨ ꯃꯄꯥ ꯑꯃꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯆꯠꯃꯤꯟꯅꯔꯤꯕ ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕ ꯀꯥꯏ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯁꯤꯟꯐꯝ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯃꯤꯠ ꯅꯥ ꯌꯥꯝꯅ ꯁꯤꯡꯕ ꯈꯣꯡꯊꯥꯡ ꯊꯨꯕ ꯍꯩꯕ ꯌꯥꯝꯅ ꯆꯪꯂꯕꯅꯤ ꯃꯈꯣꯏꯅꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯈꯪꯗꯗꯨꯅ ꯍꯨꯔꯥꯟꯕꯕꯨ ꯄꯥꯎꯊꯣꯛꯄ ꯁꯥꯏ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯃꯄꯨꯅ ꯊꯣꯛꯂꯛꯇꯨꯅ ꯆꯦꯟꯕꯗ ꯈꯣꯡꯕꯥꯜꯗ ꯆꯣꯡꯊꯕ ꯀꯌꯥꯅꯤ ꯃꯤꯒꯤ ꯌꯦꯅꯈꯥꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯍꯨꯟꯖꯤꯛꯐꯝ ꯃꯐꯝꯗ ꯀꯨꯝꯗꯨꯅ ꯆꯠꯈꯤꯕ ꯀꯌꯥꯅꯤ ꯊꯋꯥꯏ ꯍꯤꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯄꯜ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯄꯁꯨ ꯀꯌꯥꯅꯤ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯕꯗ ꯎꯊꯛ ꯋꯥꯊꯛ ꯀꯥꯕ ꯍꯩꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯃꯤ ꯑꯃꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯠ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯊꯣꯛꯄꯅ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨꯗꯤ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯈꯨꯠꯂꯣꯏꯔꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯛ ꯑꯁꯦ ꯄꯥꯛ ꯍꯦꯛꯇ ꯌꯧꯕ ꯌꯥꯒꯅꯤ ꯅꯤꯡꯗꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯊꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯛꯄꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯝꯕ ꯌꯨꯝꯗ ꯆꯪꯁꯤꯒꯦ ꯈꯨꯔꯥ ꯇꯣꯟꯖꯥꯎ ꯍꯣꯏꯒꯤꯗ ꯆꯪꯁꯤ ꯃꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯔꯁꯨ ꯈꯨꯟꯕꯅꯤ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯣꯟꯖꯥꯎꯒꯤ ꯃꯌꯨꯝꯗ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ ꯏꯇꯥꯎ ꯏꯪꯈꯣꯜꯂꯣꯝꯒꯤ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯑꯣꯏꯅ ꯂꯨꯝꯗꯨꯅ ꯆꯠꯁꯤ ꯐꯣꯡꯅ ꯆꯪꯁꯤꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯣ ꯂꯥꯛꯑꯣ ꯕꯣꯌꯥꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯑꯁꯣꯝꯗꯒꯤ ꯐꯥꯎꯖꯤꯟꯗꯨꯅ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯇꯨꯡꯗ ꯊꯪꯂꯤꯕ ꯊꯣꯛꯄꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯝꯃꯤ ꯃꯥꯏꯔꯦꯟꯅꯤ ꯃꯁꯤꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯃꯥꯏꯔꯦꯟꯁꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯦꯛꯈ꯭ꯔꯒꯦ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯄꯥꯛꯊꯔꯝꯃꯤ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯃꯨꯛ ꯄꯥꯛꯊꯧꯔꯤꯕꯗꯨꯅ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤꯌꯦ ꯃꯁꯤ ꯍꯦꯛꯀꯦ ꯇꯧꯕꯅꯤ ꯅꯪ ꯁꯨꯕ ꯃꯊꯪ ꯃꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯍꯦꯛꯁꯤ ꯊꯝꯂꯝꯃꯣ ꯍꯨꯔꯥꯟꯕ ꯑꯩꯅ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯨꯠꯅ ꯁꯣꯛꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯝꯂꯝꯕ ꯍꯧꯅꯗꯦ ꯍꯣꯔꯦꯟꯒ ꯉꯥꯏꯔꯔꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯦꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯥꯏꯔꯦꯟꯁꯤ ꯃꯇꯪ ꯑꯣꯏꯅ ꯍꯨꯔꯥꯟꯕꯁꯨ ꯌꯥꯔꯤꯗꯅ ꯀꯔꯤꯝꯇ ꯍꯨꯔꯥꯟꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯝꯃꯤ ꯃꯥꯡ ꯊꯥꯔꯤꯕ ꯕꯣꯌꯥꯏꯅ ꯃꯈꯣꯜ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯣꯝꯗ ꯆꯪꯁꯤꯟꯁꯤ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯟꯈ꯭ꯔꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯁꯤꯟꯅꯔꯝꯃꯤ ꯇꯣꯟꯖꯥꯎꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯧ ꯕꯣꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ ꯐꯧ ꯕꯣꯔꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎ ꯐꯅꯗꯨꯝ ꯐꯔꯦ ꯐꯧ ꯕꯣꯔꯥꯁꯦ ꯍꯦꯛꯇ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯃꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯕꯗꯤ ꯁꯦꯜ ꯈꯔꯗꯤ ꯐꯪꯒꯅꯤꯁꯦ ꯑꯗꯨꯅ ꯐꯅꯤ ꯏꯇꯥꯎ ꯁꯣꯔꯣꯛ ꯐꯥꯎꯕꯗꯤ ꯄꯨꯟꯅ ꯊꯥꯡꯗꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯁꯣꯔꯣꯛꯄꯨ ꯌꯧꯈ꯭ꯔꯕꯗꯤ ꯌꯥꯔꯦ ꯊꯣꯛꯄꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯥꯏꯔꯦꯟ ꯑꯃ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯊꯥꯡꯂꯛꯑꯣ ꯀꯩꯅꯣꯗ ꯍꯨꯔꯥꯟꯕꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯅꯪꯅ ꯊꯟꯇꯒꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯂꯤꯕꯗꯨꯅ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯁꯦꯜ ꯌꯦꯟꯅꯕꯗ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯊꯣꯛꯄꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯃꯨꯛꯅ ꯐꯧ ꯕꯣꯔꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯃꯥꯏꯔꯦꯟ ꯁꯦꯜ ꯃꯥꯏꯔꯦꯟ ꯁꯦꯜ ꯁꯦꯜꯅ ꯐꯩꯗ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯑꯁꯨꯝ ꯊꯝꯂꯝꯂꯒꯦ ꯆꯥꯎꯇꯣꯟꯅ ꯁꯦꯜꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯆꯥꯅꯕꯒ ꯂꯣꯏꯅ ꯍꯨꯟꯆꯤꯛꯄꯤꯅꯤꯅꯦ ꯅꯪ ꯑꯃꯀꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯐꯧ ꯕꯣꯔꯥ ꯑꯗꯨꯕꯨ ꯊꯥꯡꯅꯕ ꯍꯣꯠꯅꯩ ꯅꯪꯅ ꯃꯊꯨꯟ ꯑꯗꯣꯝꯗ ꯄꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯅꯤꯅ ꯁꯣꯝꯗ ꯄꯥꯏꯔꯛꯀꯦ ꯊꯨꯅ ꯊꯥꯡꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯁꯤꯒꯤ ꯐꯧ ꯕꯣꯔꯥ ꯀꯥꯏꯁꯦ
irai laini hekta thangkhigadobani. Hei, thopa haibo Huranba. Wachoidumuk ngangduna leirkana. Aikhoina hojik leirise migi sumangdani. Adusu migi maput huraliba sathokkinaba tawsi. Makhoi ahumna phawbara adubo khajik thangba hawbada ngairi. Yenakha adomdagi nupa ani chenthori. Amana tonjauni aduga amana mahaki machanupani. Tonjauga machanupa adugana Mangol aduda lairiba Huranba makhoi ahumdugi marakta amatang oirabasu phanaba hotnarami. Thopa amadi chautot madaida lairubana mapu ani aduna thoklakpa aduda kanna chinthokirami. Tonjauna boyaibu pharami. Machanupa aduna pharaba Huranba boyai adubu phurami. Tonjauna hai. Nakhoina aigi yum masidagi huraliba pot asi kayadi yamle. Huranba nakhoibu amatang oirabasu phage haiduna. Aina lumlaklibase phani yamna koirabani. Ngasidi Huranbagi tarani mapugi nongma haibado phangledana. Ibungo Huranbadu phudalo. Tonjaugi machanupa masa mau phaba aduna Huranba boyaibu taptaba makai phurami. Boyai mamit adu loina pomli. I thokpasu yauri. Mahakna haijai. Aigi thawai shidadi kanbiyo. Ai matungda khak tawjararoi. Aibu phuba amukta lepiyo. Tonjauna makhutta paiba chai aduna Huranba boyaigi masaduda kalli aduga hai. Kunagi kanbiba Huranba na khoishi phudatkadabani ne. Chaina phangdraduna tawribani. Natandi dalaga karigi migi maput maralbu hurali. Khanglabra aduni. Nanammadu tatpa makai phugadabani. Ai lankre. Ai matungda mukhana ranjararoi. Ai hamna nari. Ai bu phubiragana. Mapa macha ani changduna Huranba boyaibu phuba yaba phuraba tungda thadoklami. Boyai masa pumba anaba ngakta ngaikri. Mamai mamitchu loina kairi. Makhong makhutchu dakphamgi dakpham ngakta ngairi. Makhong adu sek tuna mayum tamna yamna wana halaklami. Mayumgi mamang thong adubu tapna hangdoktuna mahaki kada changduna phamung aduda hiptharami. Asigumba laibak thibase ingonda ta thokpa hawjikti kari sarise. Mai mitche loina pomli. I asiba chakli. I su loina thoi. Daki dak ngakta ngairi. Hanuba aduna purakpagi hakchang asi su lengba yadre. Loina nari hakchang asi. Kamdogane aide. Unthokna nari da. Mathangi numitni Tombana machanupagi kaduda changlaktuna hangi. Hey boyai. Kaidore na heribadi. Nangbu hawgatlabro. Boyai di ana chaina aduna maram oiduna tumba yaramde. Mapana hangliba adugi pakhum khummi. Baba nacha ise nabada yadri. Ising asabane hikamukta yebiyuba. Ichabu kaidoragene. Tombana kangkhala dubu haigatli aduga machanupa adubu yengi. Masidi kari tauriba. Boyaina mapagi maphamda ngarang ahinggi Huranbagi thaudoksing adubu loina leirami aduga makha tari. Nacha yamna nari. Hakchang pumbase lichaigi mami ngakta tari. Higamukta yebiyo. Tombadu tumina mapham adudagi thokri. Boyaina khalli. Aikhoi babase. Macha aibudi nungdi nungsiba chaniko. Aigi anaba matawasi yengba ngamdraduna ising sahanba changliba mali. Asumna khallingai asida mahaki mapana makhutta lichai ama paiduna changlaklibado mahakna urami. Boyaina hai. Kaino baba ising sahanba changkhribo iningi aduga lichai oina paiduna changlakliba sina. Tombana ipana ngasi phawba sida adugumba nangonda phuba yawkhrabra. Ha chaina phangani khanduna nanamda set phawba thadana thamlakbagi mahira. Napa aina haiba wabu nangna thawai usittaduna numit khudingi Huranba chatpa natra. Ngasidi kari sare. Imai asi thangdoktuna chatpa ngamloidawrine he. Nangda hatlaga phagadabani. Asi haiduna makhutta pairiba lichai aduna machanupa aduda set kalami. Boyai mapana mahaki maphamda utliba mataudu ikai nungsi yanabagi macha ama oina aphaba thabak tawdabagini haiba khangjari. Chaina phanglaba matungda kona singlakpa miyoibani mahakna khumjai. Baba nacha ai lankre. Nacha iba mukta ngakpiyo. Huranba haiba thabakse matungda khaktaw jakhraroi. Nachabu phuba lepiro baba. Tomba machanupabu hanna phui aduga hai. Nangna asuk yamna wakhal tadriba asibu karigino. Huranba haiba mibo asingbro. Ipana nangbu luna chana thamlubase yamna lalamle. Baba nacha ai wakhal tajari.
ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯅꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ ꯇꯣꯝꯕ ꯃꯊꯃꯣꯏꯗꯨ ꯈꯥꯝꯕ ꯉꯝꯖꯗ꯭ꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ ꯏꯆꯥꯗ ꯐꯨꯔꯤꯕ ꯈꯨꯠꯁꯥꯁꯦ ꯄꯥꯞ ꯆꯦꯜꯂꯗ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯐꯨꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯐꯨꯗꯨꯅ ꯋꯥꯔꯛꯂꯝꯂꯕꯗꯤ ꯏꯆꯥꯒꯤ ꯉꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯦ ꯈꯛ ꯎꯔꯝꯃꯣꯏꯀꯣ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯍꯨꯔꯥꯟꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯂꯥꯏꯔꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯂꯤꯁꯤꯡꯅ ꯑꯣꯏꯁꯅꯨ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗꯤ ꯈꯛ ꯉꯝꯂꯣꯏ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯣꯏꯔꯤꯉꯩꯗ ꯃꯦꯠꯇꯨꯅ ꯅꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯍꯧꯀꯣ ꯃꯇꯥꯡ ꯆꯥꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯕꯗꯤ ꯂꯣꯏꯅ ꯑꯐꯕ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤ ꯍꯨꯔꯥꯟꯕ ꯍꯩꯕ ꯑꯁꯤꯡꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯕꯣꯌꯥꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯥꯏꯔꯕ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯑꯅꯧꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥꯁꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯔꯥꯎꯕ ꯍꯥꯏꯕ ꯑꯁꯤ ꯍꯧꯅꯁꯥꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ